पाउसेदे यमफम ओइबा मरु ओइबा पाउ खरा अपडेट तौजरे ngasi Tamenglongda project kulhumthoi Sanggagadouri Manipur ki Chief Minister Loikhre N.Biren Singh hayeng September 22 Tamenglong district headquarters da satuna sakho thorang ki project kulhumthoi Sanggagadouri amasung project anina urip yung tamgadore maragasida akanba security ki section thorang lokat pakaloina district administration Tamenglong na Joint Tribes Council Tamenglong ka pullaga Chief Minister Loikhre N.Biren Singh amasung magi timbo taram uknadaba Tamenglong district headquarters da laiba lower ground the same sabagi tabak paket pa Loikhre Chief Minister ki Tamenglong khongsada sida online ki kuthang da none district ki project hom sangaba amasung project amagi urip yung tambagi tabak su paket kane aire makha tarakpa atop pau amadana location auge health condition da interim bell pikre NIA National Investigation Agency ne lokat pa case amaga mari leinana investigation agency asigi custody da lairakhiba location auge Eli Soson sahini pugataret ngasi special judge NIA Manipur na mahaki health condition yang kagonomit taraga mathoini ke interim bell pikre location auge ase ngasi NIA ki team amana namit taraga marini namit taraga mangadi judicial team riman pibin na ba prayer ka loinana koda sida puthoraki ma case asika mari leinana thiba khangdabadagi esconder ni aina lauk thoklaba matung tha asiki taraga tarukta koda siki kodangda NIA da surrender tawrakibane NIA da location haukip jauna mi taragum thoi ki mathakta charge thangalakibane ngasi chathakiba hearing aduda defense council ki maikei taki location haukip mara leitaba misakni mahpu korna esconder lauk thokle haiba hek khangbaga court laktuna masana surrender tawjakibane marmaduna mahak case asigi nan thoktuna sen khigedabagi marmata leite haiba wafam thamke korna nakalani maki warul kupna taraba matung da location haukip ki haksang gi film yenglaga mahakwa lupa lakh amagi PR bond amasung masika manaba security ani da namit taraga mathoni ki interim bell pike accusation case asigi investigating agency da mating panggadabani amasung court gi ayaba yautuna state asi thaduktuna chatpa yaroi accusation mahak da laying lupa ki medical report single wina da sahi asigi October amada court asida lakna da khangan ke lokdak part ecotourism develop tawduna tourist singi medium pham ohinna na basem kalagani Asni Kumar Saube Naminini ke khongchat ngasi Imphal da thonglagiba Environment Forest and Climate Change and Cave Feed Unit Minister of State Asni Kumar Saubhin ngasi Manipur gi tongan ba mafam sing da koina chatuna yangsin gre ngasi mahaki khongchat loirba matung da awang AO sida leirba hotel classic da media sing da mahaki wepu bafum kya thamla da Union Minister Asni Kumar Saubhin hai Manipur sana khut bagi lamda mangjal thariba state amani makoina Manipur gi danatan India gi asuba mai pak tuna mai puduna lagli Manipur ki sanaroi sing kidamak forest department na piba yaba mating pigane makhoi kidamak ta kota su thamgani makhoi da piba yaba khudong chaba sing pigane nagalam rom da Manipur ki amata ngaira fajaraba loktak padasi eco tourism development tawduna tourism ki miyang pom onthok tan tourism ki lakpam ohen gane padasi da sangai ki laifam kaibul lamjau nasan park ya su leire pramagase semko tuna ningthina thamgani haiba ki thajaba pige Magna makata na hai Manipur da laiba chengi ko down asimatam ka sanadre hena sauba ma semko narba honaragane COVID pandemic na miyam da senglem na pangaliba kaya asigi da maksu ko down asi hena sakwadan batangai fade Prime Minister Narendra Modi gi miyang makata Northeast state ki damak miyang kya thamli Northeast sakutane India chawkal loi haibayar chawkali haibayaroi habasi Modi gi wakal da chapchana leire Center da su BJP na lusing ba lengak leire Manipur da su BJP na lusing ba lengak leire paikat bajaba thabak ya paikat ki haiba wafum kya su makata na fangdoragle Paumising ko unaba adu da Manipur ki sangar ba sanaroi kya da su puning tawatuna ko dolput kya pike tharumatu da BJP Manipur parties ki president Sarda amadi MP election basana jawbun singba kya su sarugya ke ngasi magne Imphal da thunglabaga nambul turin ki saktam sing koina satuni yangsin ke makhadan loktak pa da satuni yangki sangari jata khiba kaibul lamjau nasan park da su satuni yangsin ke moirangi INA manakta leiba subas mandap ta pangthok pa tharumaba da beneficiary singda mai marong yantoki loktak pat ka mari leina ba department kya kilo sing basenge review meeting amasu pangthoki ba kaloina na u sara sing thake officers sing ka sakhang baikhang na ba ki tharum amasu pangthoke tungda Manipur ki Chief Minister amasung governor ko unaduna wari sanake Asni Kumar hai Imphal thadoki gani aire maragasida aimol khul ani ki marakta janaba purakre haukiba saising lising ani kun ki September 16 ta Tengnokpal district ki manung chanda leiba aimol singnung hut village amadi aimol khunjai village ani ki marakta khana jainaba thokpadagi aimol singnung hut ki mioi ama laikidaba amade nakalani ma ki mioi kana asok apan nangkiba thodok adu ki matang da village asi village ani asi janadana lairakpa adu wari sanaduna gasi janaba purakre aire
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯑꯥꯏꯃꯣꯜ ꯇꯝꯄꯥꯛ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯥꯏꯃꯣꯜ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯠ ꯃꯅꯤꯄꯨꯔ ꯑꯗꯣꯝꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯥꯏꯃꯣꯜ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯠ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯟꯗꯣꯏꯔꯦꯡ ꯑꯥꯏꯃꯣꯜ ꯚꯥꯏꯁ ꯄ꯭रेसिडेंट टी.एस. आखुफ आइमोल जनरल सेक्रेटरी के सीएला आइमोल चिंगनिंगहुट विलेज के चीफ के एस लायन चोंग आइमोल आइमोल खुनिया की चीफ के एस खोरियनजर आइमोल स्टूडेंट यूनियन मणिपुर आसुम की प्रेसिडेंट एस खुमित थांग अतई थौपुब ऑफिस बियारा सिंह आइमोल सातु आइमोल कोम्बिरई आइमोल खुनिया आइमोल चिंगनिंगहुट आइमोल तंपाक आइमोल खुलेन आइमोल चांदोल पोपी अमरिखा आइमोल विलेज अथॉरिटी की मियोइसिंगसु सरुक याखे ngasi bangthokiba mifam aduda aimol khunjai village authority na aimol singnunghuट village authority da customary gi matungina pifam thokpasing pikhibaga loina kul ani ki marakta nungsi chana leminana ba janaba purakhi aire makatarakba atopa pau amadana prime minister modi scott mifam jaunarba ayang us pangkhragane Joe Biden na United States ki president when wasak Loikhre matung da prime minister Narendra Modi ki ahanba US khongsat ayang pangthoklagane Prime Minister na Australia, Japan, India, amasung United States laibak marike Scott Summit ta wangang lugani hauzik Afghanistan tu perak labor crisis ki matang damar waiba agenda am oina pokatuna mifam aduda khanagani aire Prime Minister na United Nations ki set General Secretary General Assembly mifam New York ta pangthokadoriba aduda su wangang gadori haukiba tha taru ki matung da mawa laibak ta ahan boina Prime Minister na khongsat pangthokpasi ayeng US ta satkadoriba asina oiragani aduga President Joe Biden na US President when was at Loraba Matung da Narendra Modi na US na ahan po inasat katauri bane. Prime Minister Modi asi ayang September kunitoy ki ating bada Washington da thunglaragani haire. Matanggi ayukta Prime Minister na US ki makok thongpa Chief Executive Officer singa mifam pangtok tun India amasung US ani ki madimalem ki waiba wafang kya khanagani haire. Tongan ba pau gilikun sige matungina ayang ki mifam asida Prime Minister na Apple Chief Tim Cook amasung US Vice President Kamala Harris kasu unagadore. September kulum doida Prime Minister namhaka phammana pa Australia amsung Japan ke Prime Minister singa tongan na unaduna wari sanagane. Australia ki Prime Minister Scott Morrison amasung Japan ke Prime Minister Yoshihide Suga ka tongan na phamina tuna hiram ke hata tengbang pina bagi thawong sing hagat na ba wari sanagadabane. Masigi tungda US President Joe Biden na Scott leader singi mihpam hawdok po ina nabitangi saglin amasusin gadawri bane. Japan, Australia amasung India ki Prime Minister sing US ta thunglarba matung da British Prime Minister Boris Johnson su US ta lakani hari Scott Summit saruk yaramlaba matung da Prime Minister Modi na G7 ki summit ta saruk jana na begidamak UK da satkadore mafamadu da India amasung UK ani ki marakta tongan ba sector ki amrum da tengbang pina na begidamak wari sanagane atopa pau amadana air strike da hauthi ki fighter kontra manga atkre Yemen के सेंट्रल प्रोविंस मरिफ साउदी अरबिया ने लुसिंग बसुंग सिनब फोर्स ना हाउथी मिलिटेंट गे अहिन फाइटर सिंग संगसेलपद नोंग तक लंदा खिबदगे यामद्रबद फाइटर कुंट्रा मंगा आठखे अहिन येमेनी सरकार के मिलिटरी के सोर्स मन आइरे पावदगी पतुंगिन नोंगजुब सेटुवा डिस्ट्रिक्ट हाउथी की अहिन लामी कया कानफोय मरी संगसेलपद वार फ्लैंस लंदा के मदुर पिकअप गाड़ी तरागा हुमदय थुगाइदुन फाइटर कुंट्रा मंगा आठखे आइरे अरोइबद कंटेंट्स असिगी मरुइबा पाव खरा असिबा पावदम जरिबा Manipur local news YouTube channel amadi Facebook page asidagi yengbiri pupunba pathagasari channel asana tumda kanarabadi subscribe tawi subscribe tawi ramaloina like and share tawi skabling pupna bakpo amukhana thagasari